ताबिरिबा अमदि मिटेंग ताबिरिबा सिंबो अहानबा मक्तदा इकाई खुनजबगा लोइनना तारामना ओक्चरी ngasi amuk pumnamakidamakta puduna lakchiriba film asi The Basketball Diaries hairiba film asi 1995 ki April 21 da release tawkiba American biographical crime drama film amani film asi asengba thokiba yamna pukning nungsiba wari amani mayamna wari asi soidana pamkani khanduna mayamda film asi khudol tamjari adudi yamna koithoktana film gi wari da direct hekta lakchage film se orakpada Jim kawa angang mo ulai mahak asi film se gi main character oiri Jim asi yamna ngoksin bana baram oraga mahaki school gi class ta wajana betna yamna sathina purami waja sina phubul orakpada Jim na hari phu bai soite ai de hojik de nungai rakni phubul orabo wahi asi targa waja asi yamna sauradun hari nangna yamna pamjaradi hayingi class osuna hosi Tanja sida class matam loirki Jim gi mamanaba ahum amsu class asida yaurami makoi mari asi yamna ngausindarmi pikliba makoina churupsu thaktuna yamna ngaurmi thabak ama tawbada kari amata khanthaba tawramdi makoi mari asina tisuda thinner haiduna manam namlami maramdi maduna makoida nisa sizinaribani haina Jimna yamna ngausindarbasu mahak basketball sanaba yamna hairami Nongma basketball match sanabada Jimna yamna fajana sanadun makoi gi timna match adu ngamlami Jimna basketball sanaringaida mamanaba amana lona loker da chatuna Jim gi team ga opposite sanari batim adu gi player singi mamal yamla pochai kaya huralami Jimna match adu loiraga mamanaba singa punna thoglaktuna leringaida opposite team gi player singa adu laktuna huran ki pochai singa adu hundorkna bharami maduda Jim amasung mamanaba singatuna huran de haiduna kanna hairami adubu wahu asidagi opposite team adugu funarami asumna makoi singatu angamba yamna satin punaki mathang senda Jim hospital da mamanaba amaga unaba lagami jingi mamanaba si blood cancer na aduna hospital asida lerakmani jinga mamanaba siga chahi taruk surakpadagi yamna luna tinarki Maramasina Jimna mamanaba si khwaidagi mamal yamna khanjarami Jimgi mamanaba sina Jim asi basketball sanaba yamna hai haibasu khangami Jimgi mamanaba sina masage anaba si chahi anigi matungda khanglakpana condition arubada lerami Jimna mamanaba si thuna phaninglami maramdi Jimna malemasida khwaidagi luna khanjaba mamanaba oibana Jimna Mamanaba si hospital dagi mapanda puthok pirami adubo malem gi phajaba kaya adu uraga mamanaba sina yamna chakcharami Jimna mamanaba adu hospital da thamlamlaga mayum da halaki Jim ayamba matamda school gi mamanaba ahum aduga punduna lerami Jim basketball fajana sanabagi atopada diary da waring sering ibagi hainabisu lerami Namit karanigi matungda Jim gi mamanaba hospital da leramba adu mahaki aruiba yahip tanki pau sitarga Jim ningba kaina mamanaba adu yengba laglami Jimna mamanaba gi asokpa sokpham adu uraga wakat pham khangdana yamna thamoi sokna kaptuna awaba adu khanglami mathangi senda Jimna school gi mamanaba singaduga film yengdun halaklami patamasidassu Jimna magi Luna khanjaba mamanaba adugi wakhalda pothafam khangdana yamna nungaitana kablami maramassidagi Jimna school gi mamanaba singadu thamlamduna basement amada laglami mafamasida miyoi kharasu lerami misingasi number 4 kaptuna mafamasida lerambani Jimna misingadu dagi number 4 gi injection lawtuna masana kapsilami Jimna injection adu Hek kapsil lubadagi awaba nungaitaba pumnamak kauthokiduna nungaiba manglan amada tawdunu lerami mathangi senda Jimna mayumda awaba kaya khangdunu leiba matau adu uraga mamana yamna wajarami mamagi matau adu uraga Jimna hari Ima nangi kari sukhaluno aigi maramda imana kari mata khangloi asumna Jim mamana singaduga tapna drug adu sijinnaba horki Tangkak asidagi Jimgi punsi mang bahurki Jim ahan badadi chayol amada drug amukhak lawrami adubo
asum sijannarakpana drug addict oiraki drug asi launanaba paisa leiraktarduna nongma mamanaba singa thoglaktuna hanubi amagi money bag mulami amasung Jim gi mamanaba amana hanubi atu yamna sathin phobirami madu uraga Jim wakhal amadi phawrami mathangi numitta makoini school da lakpada church ki father amana Jim bu church ta kausilami Jim ahan badadi church asida changba pamlamdi adubo father na kanna haibadagi Jim changlami mafam asida asoiba khudingmak haiduna father ga aron ba mata thamdana hainingba pomnamak haibagi khudong chaba adu lerami Jim na magi aranba masung drug sijanaba adu haidok lagi haina khalami adubo ngaihat wakal khalaba matungda mahaki asoiba aranba sing adu adumak haidok tana losinki Jim ayamba matamda ngasi drug asi sijanaraga hayengdagi sijanararoi haina nungtigi khalami adubo haidubu numit adudi suklak lakhide adumak drug adu sijanarami nongma Jimna school gi washroom da drug sijanaduna leiringaida maths ki course na thengnarami course asina Jim gi mataw asida aranbu wakal khaltuna paisa piduna fataba thabak tawnanaba hotnarami maduda Jimna gyan taraktuna course adu phuduna mafam asidagi tanthoklammi mathangi numita basketball match lerami match asi sanadringai mamangda makoina drug sijanarami Jim gi mamanaba mana makoina match sanaramdai aduda drug sijanariba adu thinglami adubo makoina mamanabagi wa adu tadana drug sasinduna match adu sanarami match adu sanabada Jim ga mamanaba drug chaminaba sing aduga gyan amata tadana match adu yamna sathina maithirami makoi sing asigi matawudu uraga school gi father na drug sijanare khangladuna police kaurami course aduna su yamna saurami amasung timdagi lokthokami maduda school gi father na makoi ahum numit tarukni school dagi tanthokna na bairami Jim na sauradun khumlai nakoi na tanthoktarsu aikoi amothan laglaroi asumna makoi ahum adu school asidagi tanthokki aduga mamanaba ama adudi adumak school asidale hauki Jim na mayum da halakpada mamana school dagi kari maramgi tanthorklibuno haina hanglami Jim na khumlai aikoi gi ralam ta leitana makoina sinaduna aikoi bi tanthorkpani wahi asitaraga Jim gi mamana tablet lokthoktuna amuk hanglai masi karino adude vitamin gi tablet oiribra nang yum masida masidagi lebiaroi thokra saro asumna haiduna yamna sauna Jim bu yum dagi puthokhtuna thong lon silami Jim su mamada amuk hana halaklaroi haina hairamlaga thoklami Jim gi mamana trophy ama thongnaw dagi sauduna hundoraki Jimna basketball sanabada phanglakhiba trophy oirami Jimna trophy adu khulladuna dustbin amada hapchinduna mayumda amuk hana laklaroi hairamlaga chatki Jim gi mamana machabu nungsibana thamoi sokna launa hari nang adum chakki kano amukta gyan taru kai dopage Jim mama gi wa adu taramdana chakki Jimna mamana basingi manakta lakpada makhoida paisa amata leitadana car ama huralami makoi punduna fataba thabak kaya tawrami drug chana na bahaituna asumna makoi nongma gi asum fataba thabak si tawba hengalatuna nongma store amada changlatuna potchai amasung paisa huralami Jim gi mamana ba Mickey kauba amana store sidagi nongmai ama fanglaki hariba nongmai asi asengba nongmai di oiramdi Jim gi mamana ba amadi drug mayam amana masa adu gyan amata tadana gaurami tanza sida police lakpagi makol taduna Jim amasung Mickey na mamana ba amadu gyan tahanna ba kanna honarami adubo upai amata leitraduna Jim amasung Mickey mafam asida mamana ba adu thamlamlaga chenki police laktuna store da lehoba Jim gi mamana ba adu pharami Jim amasung Mickey chelaktuna bar amadu changlaki bar asigi TV da makhogi mamana ba ma school da lehoba adu basketball sanabagi khalakle hain ulaki madu uraga Jim wakhal nungairamdi maramdi mahaksu mai pakba sanaroi ama oiduna mamabu miyam mangda mamal leina thamgi haina hana khankiba adu ningsinglaklaga Jim lona mama gi manakta laklami aduga lapna mamabu yengjerami mama gi mamangda thokpadi ngamlamdi maramdi mahakna
asoi ba kaya tawkiba aduna Jim yamna nungaitana mahakna drug toina sizinafam aduda chelaktuna lagnami mafam asida nupa amana Jimbu yamna purami maramdi nupa asigi mamanaba ama Jimna drug pibadagi misak adu sining chitta hingauki haiduna Jimna nupa asida harei masida igi kariralno imanaba aduna aina piba drug aduga chanadaba oramgani wahai sitaraka nupa adu hiena sauladuna Jimbu amukke hena fuduna ice mathak amada langthoklami Jimgi wakhalda mahakna basketball sanarami basketball adugi net adu mai chak badongna urami asengbadi Jim gyan tadaduna ice mathak tadun leirami nupa amana Jim tadun leiriba adu uraga changlaktuna yenglami nupa sigi maming Regi kawi hana Jimga loinana basketball practice tawbadagi Regi na Jimbo masak munna khangbani Jimna mataw si uraga Regi na yamna nungaitaduna mayumda puraki Jimna gyan taraklaga Regi gi mayumdagi chatnana bahaiduna thorang tormi Jimna magi pocket check tawbada masagi hidak amata yauramdi maduda Jimna Regi dhari ai hidak singadu aingon handuna piro wahi sitaraga Regi na khumlai piroi aina nangi punsi lekha taribado yaba khaknamloi asumna hairaduna Jimga lakna phoineduna hidak adu toilet thadaki Jim maram masidaki yamna saudun hari nang naigi hidak punamak mangan khibagi bosa singgadamani Regin hari singloi aduga nahak mafam masidagi chatpasu yaroi nasana control adu ngamjadri fawa asumna haiduna Jimna leiriba room adugi thongda phamduna ahing chupa senarami Jimdi mahaki drug lobagi matam adu yauruktuna yamna wana khanglami asumna nongmagi khara faraktuna normal oiriklami nongma Regina Jimda thabak ama chaluge yum asida lengdan leiramo hairam laga chatki Jim mathanta leiba aduda wakhal mawon khalai masana control taunanaba kanna honari adubu khangba ngamdraduna Regi gi mayumda paisa koithi thirami adubu paisa amata phangdraduna Regi gi yumdagi senthoraktuna mamanabi drug chabi amagi manakta lakmi aduga paisa khara hairami maduda nupi aduna yaramdi maramdi nupi aduna su hana Jimda paisa haibada yarakhidabana Jimna yamna kanna haijaraba matungda nupi asina paisa khara lokthokuna makhada thadaram laga chatki masi uraga Jim yamna sauningladuna nupi aduda saunari nangaina masanguna khangi nangsi yamna phutabi nupi amani nupi adu kari amada taramdana adumak chatki Jimna paisa sing adu khulami adubu paisa adu suramdi maram asina Jim upai amata leitraduna drugki mayaina Jimna mafam amada laktuna ahal amaga fattaba thabak tawduna paisa lorami paisa adu poduna lakraga mamanaba Miki gi manakta lakrami aduga misak amadagi drug lorami drug adu makhoi anina check tawbudadi drug asengbo oiramde marmasina Jim amasung Miki na misak adu tanarami makhoi anina asum tanarakpada building amagi mathak yokhlaki Miki na misak adu phana na batawda misak adu khongpham chahodana building mathak adu dagi taki madu uraga Jimna Miki dhari nangna karinu tawribase aikhoi lore hingpham amata leiraroi wahi asitaraga Miki na takiba misak adu yengna bahaiduna makhada kumki nupa adu siduna gari mathak tarami genge miyoi khara laklaga Miki bu phurami ngaihak leiraga police amuk laktuna Miki bu faki thawdok asigi tungdasu Jim masana control tawba ngamdaduna mayumda laktuna mama dhari ima aingonda paisa kita piyo ayhak nangi na sana tabra ima paisa kita piyo mama na machabu phana nungsirabasu machagi punsi amangbu oiragani khanduna paisa di piramde amasung phone tawduna police ta pau pirami maram asidaki mafabasida police laktuna Jimbu farami Jimna police gari adudagi mama dhari ima aibo muktakan biyo ai amona fataba thabaga se tawraroi wahi sitaraga mamana machagi fanana bakhanduna mateng amata pangdana police ta fanki Jim aranba tawbagi tha taru jail da thamba tarmi tha taru asida Jimna mahaki diary adu iba loisilami asumna tha taruk suduna Jim jail dagi tholaktuna stage tamada mahaki diary gi waring adu mayamda tahannaba laktami stage aduda changlam dai mikup asida mamana bana store dagi
पुलिस न फाकिब अदु लाक्तुना जिम दारी जिम हानगी ड्रग सिंदगी हेन फब मखल मलेरे लो ट्राई तरुसे वाही सितारगा जिम नारी नते अयमोना लंबी अदुदा चलरोय नंगसु पुंसिगी वाकल खर खलो असुम नायरम लगा स्टेज ता चंगलकी मियोई कया जिम गी वारिंग तानना बहाइतुन लेरमी जिमना महाकी वारिंग कया ताहलमी मया मधु जिम गी वारिंग तारगा खुबा खुनरमी अरोइबदा अखोइद उलई जिमना महाकी चही तरा तरेट सुबदा द बास्केटबॉल डायरीज हाइना मिंगथोनबा लाइरिक असि इब लोइरमी अदुगा महाकना चही कुनिथोइ सुरकपदा अतोप नोवेल लाइरिक अनि अमसु फोंगलमी महाकी द बास्केटबॉल डायरीज हारिबा लाइरिक अदु यामना ममिंग चलमी असुमना फिल्म असिदा जिम गी पुंसी वारी अदु उतुना अखोइदा अचौबु पारा अमा तंबिरी मथंगी नुंगाइरबो फिल्म अमदा मयाम पुन्ना अमुक हन थेंगनमिनसी ngasiगी ओइनदी batang asida mayam pumna makpu amuk kan ikai khumna jaraga tension jari